Okay, let's start. Adong chahi esi hujik chahi tara humdoidagina kunmathoi phawgi manungda oireba. Adu oirebadi videos da makhata na panjarkadoriba wahai singsi adonggi punsida soidanamag mamal yamgani. Aduga masi soidanamag marusu oigani. Okay, matam mangandabida point laksige. Ngasigi videos da khwaidagi maruiba 5 powerful lessons mayam mafamda khudol tamchagadori. Karigumba ina masi chahi manga ngankhatnaga khanglamlagadi aise soidana smart oiba aduga yam haitoi singthoiba aduga mina su yamna izat tobu misak ma soidana oiramgadabani. Laibak thibani masi adugo ina hawukhibu past to badi simtokpa yadragasu lakatoriba tungi oirakadaba khanse. So aduna maram oiraga hojik video se full screen tokpiro. So let's start. The lesson number 1. Adongi chahi se hojik tasengna chahi 16 dagina 18 phawgi manungda oiraba adu oirabadi aikoi ayamana khanbase masini ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤ ꯉꯥꯛꯇꯪ ꯅꯨꯡꯉꯥꯏꯊꯣꯛꯏꯒꯦꯗ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯡꯅ ꯂꯩꯔꯤꯕ ꯄꯨꯟꯁꯤꯁꯤꯕꯨ ꯍꯥꯏꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯃꯔꯨꯞꯁꯤꯡ ꯑꯁꯦꯡꯕꯗꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯂꯥꯡ ꯑꯃꯗ ꯊꯨꯗꯨꯅ ꯂꯩꯕꯅꯤ ꯃꯔꯝꯗꯤ ꯃꯁꯤꯒꯤ ꯆꯍꯤ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤ ꯃꯥꯡꯍꯟꯒꯗꯕ ꯅꯠꯇ꯭ꯔꯒ ꯑꯩꯁꯤ ꯌꯥꯝꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯃꯤꯁꯛ ꯑꯃ ꯁꯦꯝꯅꯕꯒꯤ ꯍꯦꯕꯤꯠ ꯁꯦꯝꯅꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯅꯪꯒꯤ ꯀꯦꯔꯦꯛꯇꯔ ꯑꯃ ꯁꯦꯝꯍꯧꯕ ꯅꯠꯇ꯭ꯔꯒꯅ ꯗꯤꯁꯇ꯭ꯔꯦꯛꯁꯟꯁꯤꯡꯗꯨꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯃꯥꯡꯍꯟꯕ ꯑꯩꯅ ꯉꯁꯤ ꯄꯟꯖꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯑꯌꯥꯝꯕ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯥꯏ ꯄꯥꯛꯂꯕ ꯁꯛꯁꯦꯁꯐꯨꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯉꯜꯂꯤꯉꯩꯒꯤ ꯃꯇꯝꯗ ꯃꯁꯤꯒꯤ ꯄꯔꯥꯁꯤ ꯈꯪꯈꯤꯕꯅꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯅꯪꯒꯤ ꯐ꯭ꯔꯤ ꯇꯥꯏꯝ ꯑꯗꯨ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯗꯒꯦ ꯍꯥꯏꯕꯗꯨ ꯅꯪꯒꯤ ꯈꯨꯠꯇ ꯂꯩꯔꯕꯅꯤ ꯅꯉꯣꯟꯗ ꯑꯣꯞꯁꯟ ꯑꯅꯤꯈꯛ ꯂꯩ ꯑꯍꯥꯟꯕ ꯑꯣꯞꯁꯟꯗ ꯔꯤꯜꯁꯤꯡ ꯆꯤꯡꯈꯠ ꯑꯗꯨꯝ ꯌꯦꯡꯗꯨꯅ ꯂꯩꯕ ꯁꯨꯞꯅꯇꯒꯤ 5 minutes dopamine ꯑꯗꯨ ꯈꯛꯇꯗ ꯅꯨꯡꯉꯥꯏꯊꯣꯛꯇꯨꯅ ꯂꯩꯊꯣꯛꯄ ꯑꯗꯨꯒ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯗꯅ ꯅꯤꯡꯍꯟꯅꯕ ꯀꯌꯥ ꯂꯥꯛꯄ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯈꯔꯗꯪ ꯍꯪꯒꯠꯅ ꯆꯠꯆꯕ ꯌꯥꯔꯒꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯁꯦꯝꯗꯣꯛꯆꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯅꯤꯁꯨꯕ ꯑꯣꯞꯁꯟꯗ ꯔꯥꯏꯠ ꯇꯥꯏꯝꯒꯤ ꯃꯒꯨꯟ ꯈꯪꯕ ꯅꯪꯒꯤ ꯇꯨꯡꯒꯤ ꯀꯔꯤꯌꯔꯗ ꯀꯥꯟꯅꯕ ꯄꯤꯒꯗꯕ ꯄꯣꯠꯁꯛꯁꯤꯡ ꯑꯗꯨꯗ ꯃꯇꯝ ꯊꯥꯗꯕ ꯑꯩꯅ ꯄꯥꯝꯂꯤꯕ ꯃꯪꯂꯥꯟ ꯑꯗꯨ ꯐꯪꯅꯕꯒꯤ ꯆꯪꯁꯤꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯗꯕ ꯄꯣꯠꯁꯛ ꯑꯗꯨꯗ ꯃꯇꯝ ꯃꯥꯡꯍꯟꯕ ꯅꯪꯅ ꯍꯧꯖꯤꯛ ꯑꯣꯞꯁꯟ 1 ꯈꯜꯂꯁꯨ ꯀꯔꯤꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯃꯈꯥ ꯇꯥꯊꯔꯛꯄ ꯃꯣꯇꯤꯚꯦꯁꯟ ꯚꯤꯗꯤꯑꯣ ꯀꯌꯥ ꯊꯦꯡꯅꯕ꯭ꯔꯥ ꯌꯦꯡꯁꯤ However, nangna option 2 si khallaba and then you are the top 1% of the people. The lesson number 2. Masi madi aikogi oza singna natragana ima ipa singna tahada koigi problem loidaba posak amani. Madudi nahakna husi khalliba nahaki 90%, 95% amadi 98% aduna nangi punsida thoina maru oidi haibani. Yamna muna tabiyu mafam sida ihanga thamjaningbadi nang school tambadu to aduga nangi mark adu nangi darkar sunai leite haibadu budi natti. Nang fail oigedabani haibadu su natti. Mark yamna wangna phanglibasisu afaba makhalamani. Afaba school college singda opportunity kaya phanggadoribani. Tasengna real life asida laknaba matamdadi aigi marks na sanaraktabani. Aigi skill asina hena maru oirakbani. Adomgi school adugi natraga adomgi college adugi topper gadi oiramba yai. Aduga adomgi syllabus adugi wangwada leiriba tongan ba parasing adomna tamsinba leplaba. Adu oirabadi adom karigumba amadi miss tawrubani. Adom larik phana haijirgasu adom creativity oiba wakhala ma puthokpa ngamdraba. Adom miyoi amaga karamna wadi watai sanagani haiba khangdraba. Haibadi lack of communication skills oiraba. Adu oirabadi adumna pasliba tamsliba larik kaya adu karinta kanadre. Imung manungi kanabra haiba sunatraba. Aduga society ki kanabra haiba sunataba. Nang nasama ki kanabra haiba sunataba. Maram asina adongi para adugi wangbada nongmagi pung amatang oirabasu anoba skills sing tamnabagi matam thadaba yai. Adongi personality ki value adubu hengatnaba bu oirabasu. So adongi studies sun tawsi. Aduga masigi wangbada adongi future adubu semlakkadaba tongan skills sing knowledge sing su tansinba leplagumsi. The lesson number 3. Video sing aktang push tawiduna wakhal macha amatang khanse. Adong ka yamna nakna loinana tinai haiba miyoi mangatang wakhal da khanse. Makoi sing aduna ha khanma ngamlibra. Fare munna tabiyo. Makoi na karamna khalli. Makoi gi habit sing aduga makoi gi manglan sing punamak sing asi adomna khangdrabasu adomda tapna transfer toksalakani. Masi thajabiyo. Maram aduna adomna adongi marup sing khanba matamda haina singna khanbiyo. Maramdi miyoi khudimag amata manadabani. Adonga toina loinariba miyoi singduna adomna larik paabadagi thinglaba. Aduga sanaba sing kauthuklaga natragana tongan matam mangan bathabak sing doina matam mangalaba. Kanagumba magi marumda kanagumba adugi matangda watchkat ngangba. Tasengna madugumba oiragadi ai masi haijaningde. Adongi marup sing ado hojik khodak asida
ꯊꯨꯒꯥꯏꯒꯗꯕꯅꯤ ꯃꯈꯣꯏꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗꯨ ꯁꯣꯏꯗꯅ ꯃꯥꯡꯍꯜꯂꯒꯅꯤ ꯅꯪꯒꯤ ꯃꯔꯨꯞꯁꯤꯡ ꯑꯗꯨꯒꯤ ꯄꯥꯟꯗꯝ ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯟꯗꯝ ꯑꯗꯨꯒ ꯆꯥꯟꯅꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯗꯨ ꯅꯪꯒꯤ ꯌꯦꯛꯅꯕ ꯐꯥꯎꯕ ꯑꯣꯏꯔꯛꯄ ꯌꯥꯏ aduga nakala maromdana nange marupsing aduna nangna mai pakpa uraga makoina harauraba if instead of laughing at your dreams they become a part of them then please believe me aduguma marupsing adudi nang sunga thadu ugano madu nange asengba marupni the lesson number 4 nangi asengba competitor haibadi nangna sangam nagadaba misakasi nangi namaraba nati nangi classmate adu sunnati even celebrity fawba nati your real competitor is you tasengna masigi matang asida aikhoi ayamana loina soi mahakti yam high score tawi mahakti yamna paisa pai as mahaki punshi sidi yamna fai trust me guys that's a biggest mistake in your life maramdi nahakna kanagu mamangar sangam nariba naki makeup ado nak manglabani nangna kaba kana ba pogo mai thiba mathu krimna tade maramdi nangi journey aduga nangi punshi kanagu babaga manade madugi mahutta sumaina khanse nahakna nomagi 1% tang hoirabasu ngasigi khara khara honaki bahaibasina chayabagi matungdadi you will become one of the persons who truly respect aduna ngasidagi rule ama kaksemsi nahakna tasingna sangdam nagadabasya nahakna samaktani nahakna ngasi page 10 parabadi hayeng 13 pagadabani nahakna ngasi 30 minutes ki workout tawrabadi mathangda 35 minutes ki workout tawgadabani aduga nahakna ngasi ma soiraba adoribadi hayengi damakta madudagi paratam singadabani Aroiba, lesson number 5. Your life is a battlefield and you are a warrior. Nungti numit kudingi nagi namang na nagi yeknabasing tulakani. Distractions, laziness, excuses, and fear. Naki manung dalay diba asing warrior adu oira agi haina nak mikap thoktraba. Adu rebedi soidra masig yeknabasina nak po hat piram lagani. Nak na ready oibo idaba mathok tadi. Nak na soidra fight to gudabani. Maramti naki manung da warrior ma yawgrabani. Madugo nak na mikap thokan bakatani nak na tawgudabasi. So, punsigi lanfam khangse, mikap thokse, akibi yawdra lanthing nase. Aina mai pak jabang ngam jibu phawba masigi yeknabasiga lanthing nase.